everyone, मैं अपने माइकी चैनल दा तराम नौकरी अदोंग सिकी वीडियोस दी याम स्पेशल होइदोनी लोइना याम इंटरेस्टिंग सो होइदोनी म्याम दा नहादगी क्वेश्चन पिरकपा कमेंट पिरकपा सिंगदो आई ngasi म्याम दा पारगा ताहलक्तोनी बको म्याम पारगा ताहलक्तोनी नते आंसर पिरकतोनी अदोंग सिकी वीडियो सिगा कइनो हाबदो अदो मथंग येंगमिनरसी अदो यामनादी इकाइजना वीडियो से समझबनी बको सेमगे ना अदुम खल्लगा अदुम सेमे मैम कमेंट दी फतवा तो पिबिरकनु अदो ngasi वीडियो से कइनो हाबदा मैम पुरमुक्ति खंगरेना को खंगेना को अदो खंगबनिना ngasi से जेंडर प्रेडिक्शन तौदोनेबको नुपा नत्रगा नुपी अदो अइंगोंदा ओइबा फील्ड सिगा दुगागी दी गूगल दा मोय अखोइना सर्च तौरगा फंगबदुगा अनि से करमबगा दी हयेंग कोना ओइरा कांदना कई ओइबा दुदो आइसि याम येंगनिंगबको अदुदना मांगदगी वीडियो से सेमगा इना थमजलहोगे अदना थमजनजबनी अदुना म्याम फटबा कमेंट पिबिरकनु अदो इना जेंडर प्रेडिक्ट तौदोसे आइगिदी कैसुम हाइ सी ओइदबा यादे अना कैसुम लेइतेबको तो म्याम आइगी से जस्ट फन ओइनानिबको आइगी जेंडर प्रेडिक्शन से चुमब्रा चुमदब्रा अदुदो खतंग येंगसी अदना अदुदुगिनी तौदोइसे अदो हौरसिरा लेट्स गेट स्टार्टेड हम सब्सक्राइब तो दुबमिंगे सब्सक्राइब तो सलो कगिनाबदा आइगी वीडियोस गा कंटिन्यूअसली मथंग लाक्ट्रोबनी बको वीडियो अदुदना सब्सक्राइब तो दुबम याम सब्सक्राइब तो सेनबिरो दोइसे आइना मखन निपान खंदोइबको सेसगा नुपागी ड्रा नत्रगा नुपी ओइगद्रा आइदना अदुदुगी कैनोदगी नेटगी खर लौखलेबको हेना पॉइंट हेना फंगे नुपादा ओइगद्रा या फिर नुपीदा ओइगद्रा अदुदो येंगसी म्याम नुपा ओरसु नुपी ओरसु कैसुम काइदे हाइदी अखोइना खनगदबा हाबबु हेल्दी बेबी ओइबा अदुगुमबनी अखोइना म्याम अहान बखोइना प्रेडिक्ट तौदोसे बको पी ओइबिगी अखोइगी प्रेगनेंसी दा अखोइगी ममाइसे यामना स्किन से ग्लो तौरबा अदुगा पिंपल्स के कामता थुंगद्रबको यामना मसक फजथोबा हानादगी अमुक हेना फजथोबा अदु ओइबा तारगदी नुपा ओइनी हाइबको अदो नुपी ओइरगदी ममाइदा उरिंग थुंगबा अदगिदी मुशलकपा अदगिदी थिजलकपा तौबसे असिसे ओइरगदी नुपी ओइनी हाइबको मरमदी हाइदी ममागी फजबदो मचादा ओइना चिंगेना अदुमाइना हाइबको अदुदो आइगी ओइरगदी को आइसे 3 month 4 month पौसे याम साथीना कैनो तोइबको ममाइसे हाइदी मुसु मुसले अदुगगिदी थिजलेबको याम साथीना थिरुरेबको अदुगा हुजिकी हाइरगदी आइगी ममाइसे हुजि हाइदी पिंपल्स के का थोक्त्रे मसा मतंदा दुम नानग्रेबा दोइ नोइथोराबनिना ngौथोकपो दुमाइ तौरे अदुना आइगी पॉइंट से करमबदा पीनि हाबदा हुजिकी ओइबसिगा पिरगे अदुदना आइगी पॉइंट से सेस नुपादा ओइना ओइरगेबको नुपागी 1 point अदो मैम हुजिकान से जॉब थीबदे यामना वारेबको अदुना मैमना आइना जुमदा फमपमना जॉब की मतंगदा मैमदा करिगमा खरतंग हाइजगे आइना हाइदरिबा एप से असिगगी मी मैम अमा सिगा एप्लाई तौरगा कानबा मैम अमा फंगग्रबनिबको हाइदरिबा एप से रैंडम एप ती नतेको सिंसे रिनेबल बाय अनएकाडेमिकगी चंगगा कैंडिडेट ओइना चंगगा जॉब अपमम एप्लाई तौनरगा फंकिबा मियोय नतनिबको तुबु ओइरकिबा मियोय सिंदुगी मसा मसागे स्टोरी अमम ले अदु मैमदा खजि खंगनजरके CMIE सर्वे इंडिया दा 5.3 करोड़ की मथकता अनएम्प्लॉय लेनी असिगी मनुंगदा 1.7 मु होय नुपीगी अनएम्प्लॉय ओइ बेजाउनरीनेबको अदुगा सिगा समना हारगा स्वाति रानी हारिसे असिसिना अहानबदा मा सेल्स एक्सप्लोर की थबक तोरमेबा अदुगी मतुंगदा फाइनली लास्ट HR DD गेम समागी थबक से फंखिबनिबको निशा गुप्ता हारिबसिना मा चही 10 की मतुंगदा मागे करियर से स्टार्ट तोखिबनिबको अदो मा हुजी डायमंड ऑन सेल्स कंपनी एक्सक्लूसिव की जॉब ता मामागी थबक थादोखिबदो मा हाइदी मसाना तौनिंगना थादोकप नतेबा मागी मचागी करियर की जेंगगा अंगांगी दमकता माना खल्लगा मागी जॉब तो थादोखिबनिबको सिगा किरण मिदा हाइसिना अना पेंडेमिक सिगा चेंज तौनबगी ट्राई तोखि अदुदुगा माक सक्सेसफुल ओइखिबको जिकमाक बिकाई बिजनेस डेवलपमेंट एक्सक्लूसिव ओरे अदुसु यामना चावबा सैलरी गा लोइनाना सिपुनमक से सक्सेसफुल ओरे रिलेबल बाय अन अकेडमी दगी इंडिया द 200 प्लस की मतक प्रोडक्ट बेसिस कंपनी हायर तौइनेबको माना रिलेबल की थ्रू अदो इन हारिबो पुनमक से लोइ पुनमक सक्सेसफुल ओइ मरमदी असेसिगा डिग्री की मथौ तादे लोइनना रिज्यूम गिसु स्टोरीज मैम जामी रिलेबल दा सक्सेसफुल ओइगिब स्टोरीज अब एजुकेशन न नतेबको नंगी नसागी स्किल न फंगदोइनेबको नंगी जॉब से अदुना नोइ पुनम हजिक्तगी रेडी ओइना लैरो अनोबा करियर स्टार्ट तौनबगी करियर स्विच तौबा पाम्बसिंगी रिलेबल द लोइ पुनमक यायबको रिलेबल द 60 करोड़ की मतक जॉब मैम अमा ले हंदक थासिगी अलोइबदा 300 प्लस इन जॉब रिलीज ओइखिबनी दुका ख्वाइदगी पार्ट अमना नोइना सेसिगा टॉप 3 स्कोर फंगबा तारगदी एप्पल गुडीज मैकबुक आईफोन और एप्पल वॉच मैम अमा फंगबगी चांस ले खरनगी ममांग लेवल अनोबा कैटेगरीज अमा इंट्रोड्यूस तौरी सिगा टोटल 19 कैटेगरीज नि प्रोडक्ट मैनेजमेंट एनालिटिक्स एंड HR एंड मेनी मोर आइना हारिबा इंटरेस्टिंग ओइबा वारी सिंसे नोइसु सिगा लाइफ तसु पार्ट अमा सोइदना ओइदनी अदुना की डिस्क्रिप्शन दा मागी लिंक टाचरमगे कमखतना नोगी लाइफ तो पूरा अनोबा मपोगमा पोपगा मानादोइनेबको गी इना पीरिबा प्लेटफॉर्म से जामजांगना चेक तौसनबिरो
ꯃꯊꯪꯗ ꯅꯦꯛꯁꯇ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯑꯊꯨꯝꯕ ꯌꯥꯝꯅ ꯄꯥꯝꯃꯗꯤ ꯅꯨꯄꯤ ꯑꯣꯏꯌꯦꯅ ꯍꯥꯏꯕꯀꯣ ꯑꯊꯨꯝꯕ ꯌꯥꯝ ꯆꯥꯅꯤꯡꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯊꯨꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯗ ꯆꯥꯅꯤꯡꯅ ꯂꯩꯕꯁꯦ ꯑꯁꯤ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯣꯏꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯖꯥꯛꯄ ꯅꯝꯀꯤꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯖꯥꯛꯄ ꯊꯨꯝ ꯌꯥꯛꯄ ꯄꯣꯠ ꯃꯁꯥꯂꯥꯒꯨꯝꯕ ꯄꯣꯠꯁꯦ ꯆꯥꯅꯤꯡꯉꯒꯗꯤ ꯅꯨꯄꯥ ꯑꯣꯏꯅꯦꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯃꯁꯥꯂꯥ ꯌꯥꯎꯕ ꯄꯣꯠꯁꯦ ꯈꯔ ꯄꯥꯝꯃꯦꯕꯀꯣ ꯑꯊꯨꯝꯕꯁꯨ ꯄꯥꯝꯃꯒꯁꯨ ꯃꯁꯥꯂꯥ ꯌꯥꯎꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯖꯍꯥ ꯑꯩꯅ ꯑꯆꯥꯄꯣꯠ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯃꯇꯝꯗ ꯖꯍꯥ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯃꯤꯛꯆꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯥꯅꯤꯄꯨꯔꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯕꯥꯔꯣꯃꯣꯟꯖꯥꯒꯨꯝꯕ ꯆꯥꯠꯒꯨꯝꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯒꯤꯗꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯗꯨꯅ ꯁꯤꯁꯨ ꯍꯟꯗꯛꯀꯤ ꯄꯣꯏꯟꯠꯁꯤꯁꯨ ꯅꯨꯄꯥꯗ ꯆꯠꯂꯒꯦ ꯅꯨꯄꯤꯒꯤꯁꯨ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯄꯥꯅ ꯄꯣꯏꯟꯠ 2 ꯆꯠꯂꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯁꯤꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯃꯇꯤꯛꯀꯤ ꯈꯪꯅꯔꯕ ꯑꯩꯈꯣꯏꯅ ꯅꯦꯠꯇ ꯑꯗꯨꯝ ꯁꯔꯆ ꯇꯧꯅꯁꯨ ꯂꯩꯔꯕꯀꯣ ꯍꯥꯔꯠꯕꯤꯠ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯍꯥꯔꯠꯕꯤꯠꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯈ꯭ꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯌꯦꯅ ꯍꯥꯏꯕꯀꯣ ꯁꯤꯁꯤꯒ ꯍꯥꯏꯁꯦ ꯑꯩ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯏ 160 165 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤꯀꯣ ꯃꯃꯥꯡꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ 150 2ꯔ 153ꯔ ꯀꯩꯅꯣ ꯑꯣꯏꯈꯤꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯝꯕꯁꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯪꯗꯒꯤꯗꯤ 147 ꯑꯗꯒꯤꯗꯤ 135 ꯑꯗꯩ ꯑꯗꯨꯃꯥꯏꯅ 135 147 ꯑꯗꯨꯃꯥꯏꯅꯗ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯁꯨ ꯅꯨꯄꯥꯗ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯣ ꯅꯨꯄꯤꯒꯤꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯅꯥꯈꯣ ꯃꯊꯪ ꯑꯩ ꯅꯦꯠꯇꯒꯤ ꯁꯔꯆ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯏꯅꯦꯕꯀꯣ ꯏꯁꯥꯅ ꯍꯥꯏꯗꯤ ꯈꯪꯅ ꯍꯥꯏꯖꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯤꯗꯤꯛꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯈꯪꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯅꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯀꯥꯟꯗ ꯃꯊꯪ ꯚꯤꯗꯤꯑꯣ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯑꯃ ꯊꯤꯕꯗꯁꯨ ꯑꯃ ꯐꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯑ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯨꯡꯗ ꯌꯥꯝꯅ ꯑꯣꯅꯤꯡꯕ ꯇꯧꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯅꯤꯡꯅꯇ ꯂꯩꯕ ꯍꯥꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯁꯟꯗꯕꯁꯦ ꯑꯁꯤꯁꯦ ꯑꯣꯏꯔꯒꯗꯤꯀꯣ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯒꯗꯤꯀꯣ ꯅꯨꯄꯥ ꯑꯣꯏꯅꯦꯅ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯑꯣꯅꯤꯡꯕ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁ ꯇꯧꯗꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯅꯤ ꯍꯥꯏꯕꯀꯣ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁ ꯑꯣꯏꯕꯉꯩꯒꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯔꯁꯠ ꯇ꯭ꯔꯥꯏꯃꯤꯁꯇꯔꯗꯗꯤꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁꯁꯦ ꯑꯣꯏꯈꯤꯑꯕ ꯃꯣꯔꯅꯤꯡꯗ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯗ ꯑꯗꯩ ꯁꯟꯗꯥꯗ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯣꯏꯈꯤꯑꯕꯀꯣ ꯑꯗꯣ ꯀꯌꯥꯅꯣ ꯈꯔ ꯀꯨꯏꯅ ꯑꯣꯏꯈꯤꯕ ꯑꯗꯨꯗꯨꯅ ꯁꯤꯃꯗꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯄꯣꯏꯟꯠ ꯄꯤꯔꯒꯦ ꯑꯗꯣ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯣꯏꯔꯣꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯈꯤꯑꯕ ꯑꯗꯨꯗꯨꯅ ꯅꯨꯄꯤꯗ ꯄꯣꯏꯟꯠ ꯑꯃ ꯆꯠꯂꯒꯦ ꯑꯗꯨꯒꯀꯣ ꯑꯃꯈꯛꯀ ꯐꯪꯉꯦꯕꯀꯣ ꯑꯁꯤꯁꯤꯅ ꯀꯩ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯃꯕꯨꯛꯇꯀꯣ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯂꯥꯏꯟ ꯁꯥꯡꯅ ꯑꯃ ꯆꯤꯡꯕꯒꯤ ꯗꯥꯛ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟ ꯆꯤꯡꯕꯁꯦ ꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯠ ꯆꯤꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯂꯥꯏꯟꯗꯨꯅ ꯈꯔ ꯈꯣꯏꯗꯤꯡ ꯈꯣꯏꯗꯥ ꯇꯧꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯣ ꯌꯥꯝꯅꯗꯤ ꯑꯣꯏꯗꯦꯕꯀꯣ ꯂꯥꯏꯟꯗꯣ ꯈꯤꯇꯪ ꯐꯥꯎꯏ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯎꯕꯗꯣ ꯐꯪꯗꯦꯕꯀꯣ ꯂꯥꯏꯛ ꯑꯗꯨꯝꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅꯅꯦꯀꯣ ꯎꯕ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯟꯗꯨꯗꯤ ꯄꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯗꯦ ꯁꯨꯃꯥꯏꯅ ꯈꯔ ꯄꯩꯌꯦꯕꯀꯣ ꯐꯩꯗꯤꯡ ꯐꯩꯗꯥꯡ ꯈꯔ ꯑꯣꯏ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯁꯨ ꯅꯨꯄꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯅꯨꯄꯤꯒꯤ ꯍꯧꯖꯤꯛ 2 ꯄꯣꯏꯟꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒ ꯑꯃꯈꯛꯀ ꯍꯥꯏꯕꯀꯣ ꯃꯣꯏꯅ ꯃꯕꯨꯛꯀꯤ ꯁꯦꯞꯁꯦ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕꯅꯦꯀꯣ ꯍꯥꯏꯗꯤ ꯃꯈꯥꯔꯣꯝꯗ ꯆꯠꯊꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯁꯤꯁꯦ ꯕꯣꯏ ꯑꯣꯏꯌꯦꯅ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯌꯦꯅꯀꯣ ꯒꯔꯜ ꯑꯣꯏꯌꯦꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯑꯁꯤꯁꯦ ꯃꯊꯛꯂꯣꯝꯗ ꯂꯩꯌꯦꯕꯀꯣ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯗ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯁꯨ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯅꯨꯄꯤꯗ ꯁꯤꯗ ꯃꯣꯏꯅ ꯑꯃꯈꯛꯀ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗꯀꯣ ꯑꯣꯏꯔꯣꯝꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯅꯤꯅ ꯑꯗꯨꯒ ꯖꯦꯂꯣꯟꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯅꯤꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯑꯣꯏꯔꯣꯝꯗ ꯆꯦꯞꯄꯒ ꯇꯨꯝꯃꯣꯅ ꯑꯣꯏꯔꯣꯝꯗ ꯆꯦꯞꯄꯒꯗꯤ ꯏꯁꯥꯒꯤꯁꯨ ꯁꯦꯐ ꯑꯣꯏꯌꯦꯅ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯣꯏꯔꯣꯝꯗ ꯈꯔ ꯍꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯣꯏꯔꯣꯝꯗ ꯍꯤꯞꯄ ꯍꯩꯅꯩ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯍꯤꯞꯄꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯣꯏꯔꯣꯝꯗ ꯑꯅꯝꯕꯅ ꯍꯤꯞꯄꯤꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯒꯔꯜꯗ ꯄꯣꯏꯟꯠꯁꯦ ꯆꯠꯂꯒꯦ ꯍꯟꯗꯛꯇꯤ ꯒꯔꯜꯁꯦ ꯃꯊꯪ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯄꯣꯏꯟꯠꯁꯤꯅ ꯀꯩ ꯍꯥꯏꯔꯤ ꯈꯪꯕ꯭ꯔꯥ ꯃꯁꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯝꯁꯦ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯃꯁꯝꯁꯤꯅ ꯆꯥꯎꯔꯛꯑꯕꯀꯣ ꯃꯁꯝꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯝꯒꯤ ꯃꯥꯒꯤ ꯃꯁꯝꯒꯤ ꯃꯄꯣꯞꯁꯦ ꯆꯥꯎꯔꯛꯑꯕ ꯑꯗꯨꯒ ꯃꯁꯝꯁꯦ ꯀꯦꯟꯗ꯭ꯔꯕ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯕꯣꯏ ꯑꯣꯏꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯒꯔꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯃꯁꯝꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯔꯣꯏ ꯍꯥꯏꯕꯀꯣ ꯌꯥꯝꯅ ꯄꯥꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯒꯤ ꯌꯥꯝꯅ ꯆꯦꯟꯖ ꯎꯕ ꯐꯪꯉꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨം ꯎꯅꯦꯕ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯃꯁꯝꯁꯦ ꯍꯥꯟꯅꯗꯒꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯊꯥꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯒꯗꯤꯀꯣ ꯑꯩ ꯃꯁꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯦꯜꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩ ꯃꯁꯝꯁꯦ
pura 100% kendre na haiba yaiba ko si masa matanda ni hida kai kasiri na banate aduduna sigi points so ai hojik boy do ina pirage ba ko ado myam aina hairi se adum sana bagi game gi oina ne ba ko se siga wakhanda dum munna khanjan bino ba ko si se mana aina hairi si mak chumgani aseng ba mak oigani aba do khanjan bino ginam da si di dum google da hai bani ba ko net adum thok pa dunia aseng ba ka shum na te ba ko dum si di ai sana bagi oina dum harau bagi oina myam de khanganing bagi oina ai di dum ai videos ga dum hapcharak pani asi di just fun gi ni ba ko yamna serious lobinu si kai shum gi kai no na te ni myam ai gi prediction videos se sai se ai loizarage myam na gi videos sing badan ngai bi ga di like share subscribe comment to ba ka bi ganu ado ngasi gi videos si di sai se ga loizarage aduga ano videos myam ma purak na ba hona jage with afaba pirakpagi damakta myam puna bu thagat pa phongdok chari ado ai gi videos se sai se ga loizarage bye bye